Hauzik ahan da maru oiba pau. India da coronavirus infection lakum lising kun taret chartered kamari report tawduna apunba case masing Omicron variant lising taraga yakai tharaga crore lag marfu maban lising ahunga chartered kuntrama to sukre. Amadi Manipur da label local club singna senjau paiba singi fruit cow the yawa club oidana ba akoi punna hona minasi haina amuko gi president Nando Luang appeal tawkre. Sanona Pizari. India the coronavirus infection lak ahum lising kuntra tare chartered kamari report tawduna apunba case masing Omicron variant gi case lising taraga yankai tharaga crore ahum lak marfu mapan lising ahumga chartered kuntra matoi sukre haina ngasi Union Health Ministry gi data amana fongdokre active case gi masing lakumatoi lising tara humdoi chahunga hufu manga yokre loinana sikhiba masingna lak mari Lising marfu nipan chanipan marfu mari sure. Hariba sida nauna laikidaba chamri marfu nipan yauri. Ministry na hai ngarang dagi lebak asida Omicron gi case chada ahum dasmik taruk mapan hengalaki. Active case chada mga dasmik rice tube hapa, catheterization hapa, enema tobinaba, experience laidaba, nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna kungkun mari chukna adom yumda latuna hidaka kapa injection piba dressing tauba feeding tube hapa, catheter hapa amadi makhal kya ke anabasing experience laidaba doctor amadi nursing latuna mating pangzari akupa marol gidamak Medline gi helpline number 920-598-7988 amukasu 920-598-7988 ta call tawuna tanabiu natraga Google Play Store dagi Medline app download tawuna booking tawi Ningol singi punsida khwaidagi maruoiba numit asibu hena magol hap na bagidamakta laser bridal makeup and potloi collection by Tojo Chongtham. Phone number 9366-214-258. Ningol singi punsida khwaidagi maruoiba numit asibu hena magol hap na bagidamakta laser bridal makeup and potloi collection by Tojo Chongtham. Break ki batong da taram da okchari. Ngarang Manipur da miyoi chawnga humfutara nipan nauna positive oiki leina asina maram oiduna miyoi ani laikide. Positivity rate asi cha da tarama pan dasmik ahum oiki loina na miyoi humfu manga COVID tagi fagalakduna discharge tauki. Hauzik state asigi COVID-19 case masing asi lakama lising kumapan chani yankai tare yaure loina na sikiba masing na lising aniga tarama pani. Manipur da label local club singna senjau paiba singi fruit cow the yawa club oidana ba ekoi punna hona minasi haina ngasi Imphal East District United Club Organization gi tara taruk suba foundation de ga mari lenana
Amukogi President Nando Luang na Haikri. Ngasi Kurai Ningthobung Community Hall da Pangtokpa Club asi Tarataruk Suba Mapokkumon Tauram Aduda All Manipur United Clubs Organization Amukogi President Nando Luang, Yudukogi President Duizo Takhelambam, Palemgi President Kaidem Punima Shilaima, Kampalgi President Laistrom Romavati Laima, Yudukogi Hanagi President El Lemba Maitai Amadi Yudukogi Hanagi President Ningthozam Sham Sundar Maitai na Sarukyaki. Nando Luang na haiki Manipur da Layriba Club Amadi Marapai Bisina Kal Kaihandana Tabak Taudrabadi Kudong Tiba Tengnaroi. Marui na General Election Maya Naksilakpa Asida Tongan Crime Kaya Togliba Asida Local Club Singa Maya da Leptuna Chapchana Mating Fudoktuna Mayok Naba Changi Senzao Paiba Candidate Kaya Amadi Makoigi Worker Kaya na Tauning Bata Tauduna Tohaning Daba Taudok Watok Kaya Tokli Amadi Misi Mina Fauba Yarokli. Masi local club amasung mera paibisina chapchana thengnaba ngamnaba neutral oina thabak tawba mathau tai haina nandona makhata na phongdoki oi local club sing si yamna mating leina yamna neutral body ama oina akoi thabak tawba natragadi ngasi oireiba khudong thiba phimam kaya se akoi thengnaba ngammoi maruina jane election maya naklukpa matam asida akoi tongan ba crime kaya ama tholokpa asida local club singna chap chaba maya de lepaga mating phudoga adumba crime sing adu thengnaba honagadabani natragadi senjau paiba candidate kyana amadi makhoigi ka helaba worker kyana sum tawningba tobada ekhoigi khunai asida pamdaba tok kaya thoktuna ekoi misi mina kaya yawbagi thokdok kya ama leplaitena tholakani maramduna local club singna maira paibi singna magi lekaida kariguma makhal amatagi pamdaba thokdok irang thoktunaba maruina hojik election maya or posida election ga mai lene thoi birang sing thoktunaba gidamakta cheksin thorang lokatpa matam oire Ngasi Akhil Bharatiya Vidyarthi Parishad ABBP na sinduna Morang Multipurpose Higher Secondary School campus tagi INA headquarter fawba chatnaba tharang tawramba rally ama police na permission yaude haiduna chathan khidre Chamu kunmanga suba Netaji Subhash Chandra Bose ki mapok kumon ga mari leinana sinkhiba rally adu chatnaba tharang loiraba matungda police laktuna thingkhibani permission pidrabadi Paidrabadi rally chatpa yaroi haina police na organizer singda khanghan badagi rally adu tokhi Lakadoriba Tarani Suba Manipur Legislative Assembly election gidamak Bisnupur Assembly constituency da Mirep Oina Sem Sariba BJP ki intending candidate Ningthozam Joy Kumar da BJP ki ticket Pirak Naba Amadi vote Kana bagi damak Bisnupur Konung Lairembida Bisnupur gi miyam na ngarang numidang mera katuna thongi kre Bisnupur ward number 1 dagi taramathoi fau bagi mioi lising ama henbana haunaruba naidana thoknaraklaga Bisnupur Konung Lairembida mera katpaga loinana Ningthozam Joy Kumar bu sawatuna vote kahannaba amadi sotharaba Bisnupur Assembly constituency asi chaukhatpa maning handanaba Joy Kumar gi damak honagani haina su wasak ngaki Thauramadu da saruk yaba lakiba mioi amana haiki chahi kuntramuk asi Bisnupur Assembly constituency asi miyam gi khanba mihut laitabana hiram khuding makta sothaduna lakli masi kohannaba Ningthozam Joy Kumar bu election asi da mai pakhannaba miyam hupna honarasi haina mahakna phongdoki Ma'am masigi thoram Bisempurna mai adum paabani si mipum kudingma ki thamoida laibigadabani khungangi praja sing handak Bisempurda ayamana loina support tawrakani mapung oiriba Bisempur gi saktam si ayamba matamda khungangi praja sing na dum hangdana lai yengdana lai karigino haiba matamda khungangi praja sing na sanga ba haukraba chahi kunthra sida oiriba akoigi kendra sida oiriba saktam karisu tawdana namsal lakanda election maya khaktang da tat tawba awon ba laitaba adugumba sama ko ngasi phawba thengnaduna lakpani Headquarters 22 Sector Assam Rifles amasung Inspector General of Assam Rifles East ki miding makhada Noni Battalion ki Assam Rifles na sinduna Khoken Khuldangasi Operations Sadbhavana Project lising ani kunmatoi kunithoi gi saruk ama oina medical camp ama pangthokre Khulasi medical facility amadi layeng sang leitaba maramna khulasi gi praja singna ningtham tha amadi covid lai chatna maram oiduna mayuk narib awaba sing asi yengduna medical camp asi pangthokibani hari
Kem adu da medical checkup tawbata natana hidak langthaksu khunja singda yenthoki iroinana miyamna common oina thengnaba haksel gi issue amasung COVID-19 gi laichat asidagi karamna ngathokani haibagi matangdusu khunja singda khanghanki khunja chamuk futara ni toy layeng khibaga loinana hidak face masks amadi sanitizer su lemna yenthoki None Battalion ki Chief Medical Officer amadi Regimental Medical Officer su saruk yakiba camp asi COVID-19 gi chatna kanglon ngakna pangthoki haidi matang asi atenba break amaga sulominasi Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pungkunmari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ke anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medline gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store dagi Medline app download tawduna booking tawi break matungda makata papau nisha cha draba nisa leitraba lamdam ama oiraklaba matamda chaukhatpa lamdam ama oirakani nupi singbu senthok lambi lehenduna masana masabu maromdom lepchaba ngamannaba amadi mapa mabung mapwa singbu nishagi ipangtagi kalhongnabigi pandamda coalition against drugs and alcohol kadagi makada haukiba chahi lising ani tarani panda hairokta safongkiba ningol club Hairok likhat kiba chahi mari mapung pharakpagi mabok numit palan thoram ngarang Hairok part 3 da leiba TN Memorial School da COVID-19 gi chana kangngakna achamba thoram amaga loinana pangthokre thoram aduda kadagi General Secretary Hizam Priyo Kumar Ningol Club Hairok ki President Khundongbam Sophia loinana Ningol Club Hairok ki Founder President Ningthauzam Ngangbina saruk yaki thoram aduda Hizam Priyo Kumar na hai ngasi mak chathariba narco chemical war asida naha singi mami samlakpa asida mapa oibasing amadi mabung mapa oibasing karamna kalhausigi haibagi wakhalonda Ningol Club ki wakhalon asi kadana sagalakhibani masigi maramdi macha nupa oibasingna mapada wangang baga Ningol oibisingna mapada wangang baga Ningol oibisingna wa haibana hena lumna launa bagi maram kaya urakpanani nisagi ipakta Lupkidanaba ngasigi mirol asi kanaba Ningol Club Hairokna achauba thaudang lahoningi China da opium war thokraba matung safaraktuna ngasidi prithibigi khwaidiki chawkhatpa lebak ama oirakpa amadi ngasigi khamthengna chawkhatlaba matam asida aikhoina karamba thakta leiri habesi aikhoi khudingmangna yamna munna khangminaba ama mathau tai nisada laichuduna leirabadi aikhoina ima ipa Ichal iche nusiba ngamloi nisana maram oiraga crime kaya tholak nabagi lambi ama oiri masidigi lapthok naba honabada nisa haiba asi aikhoigi lamdam asida lehendaba haiba asina achetpa khongthang amani haiki tha sigi taretagi kumathoi fauba National Handloom Development Program gi makhada Manipur Apex Handloom Weavers and Handicraft Artisans Pauna Bazarna Sinduna Imphal gi Public Library Ground Chatharakiba Set Handloom Expo Lisingani Kumathoi Kunithoi ngarang loisingkhre Indiana ning tamlakpa chahi futara manga farakpagi Bharat sinba thungna pangthokpa Azadi ka Amrit Mahotsav ki manung channa pangthokhiba Expo da Indian Handloom Brand Tare National Award Urikimba Bala Devi Imphal East Weavers Service Center Porompat ki Deputy Director HK Bato Manipur Public Library ki Library Custodian K Chawba Singh The Manipur Apex Handloom Weavers and IC Artisans CS Limited Imphal ki President KHERONIKA Devi amadi National Handloom Development Corporation Limited Porompat ki Officer in Charge Y Santikumar Singh na saruk yaki Thauram asiga mari leinana National Award Urikambam Bala Devi na haiki mahagna safi lanfi hariba fi asida National Award fanglakpani State Award thabada khalakhide adubu ahanba oina National Award thabada aibu khalakhibani maram aduna fi sabi singne award fangnaba honabiyu karigumba ahanba thabada
award fanglaktrabasu award soidana adumak fanglakini khanbiduna ninghanaba tawdana handloom gi product kaya puthokna mohona si haina mahakna makhata na phongdokhi dana sare ko sagan ai yare hai bu kan ga ga sabi center de submit tawre sare myam na moina yembi re phadana yangan si da yare ni nang ji thagra ji na hai re ko ada thagra ba matong ji adu su fast thabada adu indian handloom brand apru manipur da ina 5 fast ni thabi 2016 gi November 16 da thangi hoji ku je kalimai gi ise santi ma ju national award ni adu ma su indian handloom brand thangi ani phange hoji adu smai to dana mayam su indian handloom brand gi try to view award ke su try to view in Manipur indian handloom brand fighting na dai ba state se akhoi India gi manung da Manipur so ama organji COVID-19 test tawbada launing mamal lauduna anaba singda ahen ba awaba piriba sing asi athuba matamda semdoktrabadi private hospital sing amasung diagnostic center singi mathakta akanba drugs chathaba hauragani haina akom luk na ngarang paumi singa unabada phongdokre lupa sigi finance secretary M Binuna haiki health director K Razona thokiba notification amada RT-PCR gina lupa chaunga aduga private hospital amada diagnostic center singdana lupa Lisingama Chamri Logani amadi rapid antigen test kina mathang sitna lupa chama humfu amasung chahum tara logani haikibani adubo hojik lupa chamri yankai dagina changwa fawba lawrakliba asi athuba matamda semdok trabadi masigi mayokta drive chatharakpada thengnarakpa khudong chadaba singi daita test ki mamal hena lawriba singna pugadabani hairi Jiribam district ta hokiba nongmanini asida COVID-19 ki case masing hengalakli Cheksin tharang lokhatpa oina Jiribam district ta changlakpa mapan gi miyoi sing Jiribam gi thongtakta leiba COVID test center da lupa cham hufu lawduna rapid antigen test red tawri adubu yumthang nariba Assam gi Jirighat kasar da lupa ama fawbu lawduna test tawi hari masigi matangda Old Jiribam United Club Association Azuka gi General Secretary Nithauzam Dharmendra Maitaina Haiki Health Department thokpa order amagi matung inna December ki tang nipan dagi Manipur gi mapan dagi changlakpa miyoi khudingmakna pung nifu nipan gi manungda COVID negative test oi haibigi report piraga changlakadabani haiki order asigi matung inna Manipur gi mapan dagi changlakpa miyoi singna Manipur amadi Assam da tainaba Jiribam gi thong mathakta Assam lomdagi changlakliba miyoi singda test tawbagi Thabak sing yam kana chathari loina na hariba test asi Jiribam da rapid antigen test red haiba test asi khakta khudong chaba fangi hariba test asi Assam dadi paisa amata lawdana free da test tawi aduga Manipur gi oina Jiribam gi thong asida test tawbada lupa chama hufu lawi maram asina miyam gi yengbiraga test chathabagi mamal asi khara hanthabinaba mari leinaba authority sing da appeal tawzari haina mahakna phongdorakhi mapandagi sagwa bikum khudingmak pung nipuni pani manungda koigi covid negative test oi haibagi report paira changlakadabadi haibu odadu matunginda Manipur gi mapandagi changba Jiribam da so hariba Jiribam gi thong asida border oiriba sangba Manipur ga border oiriba thong asida changai iba mapanong mi khudingmak test tawbagi thabak yamakada chathari loinana hariba test asi Jiribam sidi koigi rapid antigen test haiba test asi khudong chaba khatak phangi adu hairiba test asi yumthangnariba Assamdadi paisa amata lawduna free da tawi aduga Manipur gi oina hangna dariba koigi thong asida tawriba test asida adu paisa amaka humbu gi sangda lawri India gi humputara hundoi suba Republic Day thoronga mari leinana aina thingkraba korkomna Thasgi tangkun mangagi ahing nongyai tangkun taruki numidang waram pung taruk fawa Manipur pumagi pung tarani pangi total shutdown lauthokre Korkom gi publicity committee na thadoropa cherol amana total shutdown asigi manungda iraicha singna sintha lepinaba yum dagi mapan thokpidanaba amadi India gi namfuda pangthokliba Republic Day asi boycott tawbinaba hari thoramasi aikhoi gi iraicha singbu namthaba ngamli haina pangal utba colonial day ni Wisi micham kayabu terrorist ni khalaga hatok naba yathang piriba government of India na siliba Republic Day thoramda iraicha singna yafam thokte maram asina korkom na thoram asi hanagum boycott tawri hairi handakta Nagaland gi otingda micham tarahundoibu Indian force ki kumathoi suba para special force in hatpa ngamkhibadu atai maram na nate wisi gi miyambu ki halaga namthagani haiba poram amaga
sagonarakpagini upspa leitrabasu Government of India gi poram asi lari makai gidi oting gi laibak thiba thagdo asigumba makhata na hanagumna tholakigani hari asigumba micham miyambu hatpada penba leitraba IOF singbu semgalakliba Government of India gi Republic Day thoram miyamna saruk yabidanaba hari adumakpu total shutdown asina tangai fadana lining laison ana layeng amasung mahau langpoka mari leinaba thoram singdi konsiloi hari chahi nauribi nupi macha ama izat manghan khiba case ta chenaba mioi ama court na chahi kun fadok pikhibaga loinana lupali sing kun gi fine thina basu khangan kre special judge pokso senapati na ngarang chahi kun thabak suraga jail da leibagi chairak pikraba mioi adudi Kangpokpi district ki thonglang akutpada leiba Santos Limbu chahi kunithoi apokpa Tez Bahadur kawi haukiba lising ani kun July gi tang ani gi ayukta chahi nauribi nupi macha amabu umangda izat manghan khibagi maralda chaliba tha asigi tang tarani panda court na Santos Limbu mara leire haina lauthokraba matung ngarang sentence hearing pangthoktuna mahakpu chahi kungi fadok pikhibani mari leinaba ek ki makhada victim gi apokpida numit humfuni manungda lupa lakh taret lising yankhai gi compensation gi senfam pikhina basu court na mari leinaba singda khangan ki hairi Republic Day Thoranga Mari Lainana Tha Asigi Tang Kulhumdoidigi Kuntaruk Fauba Kangla Thong Thingzinduna Changthok Changsin Taholaroi Haina Kangla Board ki Member Secretary MJ na Thador Pacherol Amana Hairi Ngasi Fong Imphal da Fongba Pauche Singi Maruiba Pau khara yengminasi Sangai Express Prime Minister na Manipur miyambu thagatkre Marini ki khongchatta RSS Chief Thunglare Nation ki security khandaba yade CM NPF na mireb lauthok na basem sakre pokna pham Kangpokpi da ban sagut pa sing na gari kaya thugai kre oil depot amasung pam sing da thau thaba lepani association achauba state singa changdam na bada yamna sothaba oidre CM BJP ki candidate list sem laga pukre pung Nipan ki total shutdown lauthokre Republic Day nate Military Day Colonial Day ni Huyen Lanpao COVID ki film akibagi masak fangle anauba ke chaunga humbutara nipan thengnare positivity ki changcha da ramapan dasmi ohum yaure ani laikhidre nupi macha amagi kai khumnaba manghan bikhiba naha ama chahi kun gi fadok pikre CRPF na ngaktuna purakpa tanker chamaga manga thugai kre driver manga sokle Governor na Raj Bhavan da playground kam children park hangdokre Naharol gi thaudang Aikoina chindana konseng saba thabakna aranba tawragadi Manipurna chawkhat lambida manglom de sangsin bangamloi Chief Minister Korkomna Republic Day gi thauramga mari leinana pungtara nipan ki total shutdown lauthokre Manipur chawkhat thaurangi thabakta khumang sausile CM Biren gi liching makhada ban blockade laitre Prime Minister State asidagi afas falokthoknaba center da taksinaba law and order gi fivam fagatnaba honagani CM Aroibada maruiba pau apokhana India the coronavirus infection laghum lising kun chatare chatret mari report tawduna apunba case masing Omicron variant lising taraga yangai tharaga crore lakh marfu mapan lising ahunga chatret kuntramathoi sukre amadi Manipur da lariba local club singna senjau paiba singi fruit khawde yaw club oidana ba aikoi punna honaminasi haina amuko gi president nando luwang na appeal tawkre Matang asida Pony TV na pizaba nutil gi Manipuri Pau loizare yengbiri bapumna maku amukana khurumzari